Good morning. Ngasi se koi gi ning thokaba numit ko ning thokaba numit ki card ki message yengase ko aduga timing afaba so ipe yengase ko ning thokaba numit ahamba da koi gi number se 47 leire aduga kala da angoba gumba kai gumba du minus sina bi ko aduga amana akoina chak thongba da kai da hata ke namsum hapo da chini natraga sangom hai tare ko maming gi oina khitang adu maina happy ba ko adu ahamba da koi gi keno yengune card hum patang thokra ke ahum du da gi amma khanbirase ko card number 1 consider card number 2 consider natraga card number 3 consider ko ama khanbirase ko first card sida leire second card sida leire aduga last card ko hari card number 3 se leire ko card number 1 khanba ngai gi ngase ko card number 1 khanba ngai gi ona ngasi se kai lege habado ko first card khanba ngai gi ona silai se ko paisa nungsha kari hai tare khatang hai tare ko hari profitable oiba hai tare ko adwaina profit gumba leiba thabak to matam da natragan hari paisa gi khudong jaba gumba kai gumba adwaina lao haina piri ko ani shuba se su leina ko hari tawruba thaba inkhang da mai pakpa mangol oiba hai success mayam ama lae ko success la ko success se kaino ne ko hadi positivity su yam lae aduga success su lae ko silai se ko ani shuba khan bangai gi oina haraga di ko problems le ramaga su problems mayam to loina le hoba harasine ko ngarang na loi chat khre khot khre haina dumaina khan biro ko ahum suba su lain phai ko silai se yamna stable oiba mind su stable oigani ko yamna mind su stable oigani thabak inkang su tawruba kholuba da yamna hadi stability leiri ko ado sisina akoi gi ham ba ke ani akoi gi hapta gi aham ba numine ko ahum loi phajana lae ko aduduna lakadoriba hapta sisu loinamok mayam loi phajarajani ko ado haidi first card hai tar first day of the week oin oiramnina first day of the week se loinamok ahum yamna positive oina lae mayam su loina phabasu na oirasunu ko sisina koi card ki message leire ko timings le ki pung manga ga mini yankhai ma pandaina tare ka mini kun ma thoi phong leire ko adai nipan ga mini nifum doi dena tara ga mini manga phong leire baro ga mini nifuma pandaina pung taru ka mini kun traum doi phong leire ko aduga amana nungdangi na mapan ga mini nifuma pandaina trama thoi ga minute kun tare phong leire ko aduga ahingina amaga minute manga dagina nungalamdagi manga ga minute yankhai nipan phong leire ko sisina koi gi ngasi gi oina afaba timing ko adu sida leire koi gi daily card message se ma'am thank you